Manipur top channel gi maikei digi maru oibi ipausing miyam na thamjari ahanmada ST list gi any cookie trap laukthoknaba thadau bodi ni governor takshinkhre Indian Constitution ki schedule trap list ki any cookie trap laukthoknaba thadau gi tuan malupsingna governor Ajay Kumar Balada memorandum ama pisinduna takshinkhre governor da pisin kiba memorandum aduna any cookie trap haiba ST list yauriba si Manipur gi integrity amadi amaga nuksi sanaba akai oibada natana laiba si security da asoba singnabani haiba wapum thamki memorandum adu thadau inpi Manipur thadau students association thadau ships council thadau adults association amasum thadau human right advocacy ki lusingba singna punna sign tawani panba yabane Manipur government haukiba sahi English ngani ka kungo humdo gi February thada India government ki Ministry of Tribal Affairs ta sirol ama thaduna ST list gi any cookie tribe haibasi mutat kinaba wapam thamkibani ST list 1951 dagi 56 phawbi any cookie tribe haina hana yorambadagi musat khrabani haiba wapum thamladuna thadau lupsingna governor pisin giba memorandum aduna hai matam aduna Manipur lairiba tungwan ba tribe sing linguistic survey sa tharakpada sahi manga khaki oina Manipur lairiba tribe sing bu any Naga tribe any cookie tribe any lusai haina category uhum thokna sawrakna khaidokibani sana khidraba any cookie tribe haibadu hokiba sahi English ngani ga uhumda amuk hapsilaki haina palladuna thadau lupsing gi siroladuna hai cookie tribe haibasi laiti amadi cookie tribe natragana any cookie tribe hairibasi masagi maranai lanthum lepsinana bamadi political control laina valusing kharana English ngani ga anida amuhana semjilaga English ngani ga ahumda Indian Constitution gi ST list hapsin khibani hari thadaudi masagi lon custom culture tradition amadi inakhulaba tradition amasum history leizaba Manipur gi yelhomi phurupni haina palladuna cookie haibasidi suklai leitabani haiba wafam su thamki Makasa tharak poina to perform na rasbo na suspended animation gi recommend Toukhrabara tha taru kanarasu assembly muthat pagi wafam leiti en beren ga loina Delhi dagi Imphal lakhiba BJP gi awang nongpuk lamdam gi thabak puba MP Samit Patra na Manipur gi MLA sing lepnaba leptana unakhiba marakta ngasi numidang wairam rasbo dagi center gi mari lainaba singna matam khara suspended animation da thamnaba recommend tawkhre haibigi thajaba lairi amaromdana Manipur laingak lusingadaba miyema khanaba matam khara laingakna ngaiduna laikhibigi phibam leibuga loinana assembly gi miphamani gi marakta tha taru kanarabasu kanare haiduna assembly hekta muthatkani haiba leiti haina official singna phongdorakli Manipur legislative assembly gi ikon ba mifam hokiba sai English ngani ga kunga mari gi August 12 da phamkibana tha taru ki matam hayeng loigadabane dubu Manipur President rule thambagi matangdadi anauba lusingba makhanbagi matam sentana numit kharani laukigani haina officials na phongdorakli amaromdana Samit Patra governor ga pungamaram wari sanakre hari ngasi loinana wapama da phongdokpa leitri haidina spawman makhatana phongdorakli anauba update myam pun ngaminasi Manipur top channel gi maikei digi maru oibi ipausing miyamna thamjari ahanmada kanglai paki maira digi lakhusaraga angang singbu tungi yumbu rel ni khanduna ningthina sempina bohonasi ngasi malem asida lairiba tuan mihiram kya da saknairabi oina lairiba masum aphaw malem gi lusingbi kya si angang oina haurakhi maktani makoi gi angang oiringai punsida makoi gi mama mapa madi khunai dugi mi role singna luna sana tawiduna ningthina mai masing tambiduna aphaba chinjak pijaduna nawyok na kon phajana yolakhiban ayamani Pigliba pambi ama bu mapung marai phawa pambi ama oina phona bada piklingai digi hona ningthina sembi sabi bahaibasi tawdaba yadraba thaba mani maduna aikoi angang singbu ningthina mahai masing tamhanana ba lamja sajat phajaba marai baki damakta kathokpa ngamba miyoibu khunai bu nungsiba ngamba puksial sauraba mi amamam oina ba mama mapa oibasingna asawu thawdang lawduna hona phamthui India si malem ge lebak singi manungda Missing yam lab ani subaleba oidibani India ki miyam asigi marakta naha oidibasingna masing yamba heli haiduna India ki Prime Minister Narendra Modi na Young India haiduna mingtholibani masigi panamdi naha sing yokhatsi aphaba naha ohensi haibani aphaba naha ama oina hai oiba haibasi piklingai digi hauna sembi sabidrabadi khak oitokloi adubu masigi ona tainabada ngasidi India da pikliba angang singbu thabak suwanduna seltan bahaibadu child labor gi masing nomu hengalakli angang lalonba kya na pikliba angang kya lalonba gi thabak sathari masi oiba chinjak chaba phangdraba
Fijet figaidana yomduna punsi hingnaba lairik laisu mapung phana tamba ngamdraba angangsinggi masing nongmu nonggi hengalakli masidana tana mayai kaba drug kaya Manipur amasum India gi mapum kaya yamna laina phongna yam laina phangdun ikhalakli bana harul singi khaya taduna drug ki ipak irakna duna manganana bohonarakli panama asi yengluragadi aikhogi pikliba anga amasum ikhalakli bana harul singi punsi asi yamna mi paiba amad lairi Manipur gi oina haujik pikliba angang singdi masi oiba chinjak pizaba ngamdaba angang singgi panghan pham thokpa right haibadi child right amadi juvenile justice du phangduna leibana yam hoidi masigi khudam amutang pallabada India Lengak Human Resource Development Ministry gi makhara National Council for Education Research and Training NCERT na PV school bag singgi arumba ngang na angang singda puhanduna thabak mapung phana paikhatri NCERT na piba guideline ki matung ina di class 1 amasung class 2 tamli angang singna KG 1.5 lai di khau ku gadabani aduga class 3 da gina 5 phau na KG 3 class 6 amasung 7 phau na KG mari class 8 amasung 9 phau na KG 4.5 aduga class 10 gi oina KG mangani haina piri aduba asigumba guideline asi Manipur lenga ki school singa mari private school singa tamli ba mahiroi singda ngakna satna ba ngasi phau sinbidri masi pikliba angang singbu ka hena lumba lairi khau phunganduna laknabani haina lawboda thoina daloi maram aduna imung manungdigi hauna mama mapa oibisingna pikliba mahi tamliba angang singbu ningthina luna sana tawbiba amaromda Manipur lenga no sa angang singi phangpham thokpa sal right namadi juvenile justice adu ningthina phangana na bo khona pham thoi haiba kanglai paki mairagi editorial myam da han special content moina thamjari amaromdana deblagi misi Hillside Hospital na thausadabadagi thokpani haina maral sirakli pungkun ge mari gi manungda hospital asigi mathak thigatuna fake finding report miyamna khangadabani thangmaiban sinam laikai da laiba Hillside Hospital la yengna ba pukhalakhibi thani pani angang na puri bi maunha ma mabuk nungdu yauriba angang du yauna puna laikhidabaga loinana misi asi hospital na thausadabadagi thokpani maral sirakli laikhidrabi mirol bi nupi edudi Imphal West ki khuyatong pukri asobo manaktigi ngangbam devla se kuntragom dei mapuroiba ngangbam barani misi asi ga mari danina ngasi khuyatong pukri asobo manakta leiba Rising Knowledge Club RKC Thangmaiban Polem Laikai Mera Paibi Mari Thangmaiban United Club ki miyut sing yauna puna saruk yaduna pangthokiba pawgi mifam amada Thangmaiban Polem Laikai Mera Paibi gi executive member Sundari Loitongbam nahai tha sigi sasat mapanda masagi anaba mana gastric Taurakpadigi Thangmaiban Sinam Laikai da Leibi Hillside Hospital pukhalaba matung laikhidrabi mironbi ngangbam ongbi debalagi misi hospital na thausadabadigi laikhidabani lawi maram aduna hospital asigi mathakta health director ena kanglon sumna thigatuna pungkun ge mari gi manungda fake finding report miyamna khangalu Mana makhata na hai haukiba February mapan gi nungthil pung ohum lom taba matamda hanadigi check-up satuna lakpa Hillside Hospital da ngangbam ombi debla masa nungairaktabadigi pukathi hanadigi yenglakpa Dr. Thangjam Netaji ni operation ama sathakibadigi Hillside Hospital asibu linkhaliba Dr. RK Zoimati na debla bo miyeng sathaduna pharagani haina thadurakibani aduba masagi phibam phagalaktabadigi nungidang wairamda amuk hana hospital adu pukathi makha tab hidak thabagi muta anaba aduna nungaigadaba mongda layu haiduna Thamduna kona nungalamdai pung ahumrom tarakpada phibam lusilakpadagi atopa hospital puro haiduna hospital adudagi thadorakhi hospital aduda lairingai oxygen nem tharakpadagi oxygen happy yu haibada staffs na normal ni haiduna thambiki adubu hospital aduda oxygen cylinder amata lairamkhidi haina Sundari na hospital maral sirakhibaga loinana matik sana hospital amadi lepham thokpa lairamdaba hospital asigi mathakta health director ena asum ara niyam suna pung kungi mari gi manungda thidopiyu haina phongdorakhi Mana makhata na hai oxygen laitaba hospital asi makhata na hangduna lairabadi miron binupi kya gi punsi makhata na manglak paye Jenims ki gynae department gi hais odi oiba Dr. Thangjam Netaji na matau karamna private hospital amada leyeng sa tharam libano hospital amagi laifam thokpa leitana hang liba hospital asigi mapu Dr. RK Zoimati amadi namiradu duty tariba RMO nursing gi mathakta Dr. RK Zoimati ga mari leinadaba miyoi singi team ama Health Director ena sembiduna asum aran gi fake finding report putoktuna CNRI singi mathakta action lokotriba phawba debalagi asibak jang laukiro henesu phongdokhi amaromdana Yahau Thengba Khoimu International Film Festival of Telangana gi official selection torokli
Indian Filmmaker Association Telangana Hyderabad na sinba International Film Festival of Telangana 2025 ki official selection tawrakpada Dr. R.K. Nayan Sana Devi na puthokpa Rakesh Naurem na direction piba Manipur feature film Yahau Thiengba Khuimu Yorakli Festival asigi committee na official selection list lauthokpada Zaidip Memorials Foundation na present over ipak film Manipur ki banner makara puthokpa pung amaga minute kunthraga manga sangba Manipuri feature film Yahau Thiengba Khuimu si Yorakibani film asi tha asigi taraga taruki nungthil pung manga taba matamda press club Hyderabad festival committee na akhanava screen tawragani ningsingba yaba film asi Ministry of Information and Broadcasting Government of India amadi National Film Development Cooperation NFDC sponsor makada thauna na sinduna tha asigi taraga nithoidigi Imphal da hogadoriba second Northeast India Film Festival 2025 non competitive section gi manungsana festival asigi nini sanba February taraga humdagi numidang wera pung taruk taba matamda Lamphel da leiba Tantha Police Auditorium da screening tawnaba sem sakraba film ni R.K. Nayan Sana Devi na story right oiriba film asigi screenplay and dialogue khwairakpam Biswamitrani amasum Abi Khundrakpam Ithoi Oinam amadi Ratana Khetrimayumna Maru Oiba Saktam Langliba film asigi editor amadi cinematography mathangsina Mohendro amadi social yolembamni ningsingba yabadi film director Rakesh Naurem mamangna Manipur short film mari feature film taruga amadi documentary film ani mai pangna puthokhraba producer amasuni loinana Lingzel Lupa Kun amadi Use Me haina mingthonba short film ahuma musmai pakna direction pikraba filmmaker ni Yau Thiengba Khuimu hairiba feature film asi Rakesh Naurem gi oina ahanba direction piba feature film ni ningsingba yabadi film asi mamang sai gi December 13 ga mathoi Manipur State Film Development Society MSFDS ki auditorium da press show and tribute show oina ulaba matung sei asigi January 3 amadi mangada Kaksing gi Library and Information Center Kaksing gi auditorium da Kaksing gi tuan relief camp sing de laiba IDP sing the lemna yangan kraba matung sei sigi January mapanda MSFDS ki auditorium the official release tokipa film ni film asi soizaina na khundari ba mitei isal inaw singda yenghan bigi ahan ba khongthang oina January 12 da amukta da auditorium New Delhi the screening tawduna Delhi gi mitei singda yengan ki masigi matung Manipur gi saknai reba artist sing director sing amadi senior citizen sing da akhanaba show ama February amada kawa da leiba Kumex Cinema Auditorium na kapto na yengsin kiyensu paus na makhatana sa phongdorakli amaram dana DC Thawal na selgi mating pikri Thawal district ki Wangjing Kodam Pokpi Sport Complex relief camp da lairamba laikhidraba miyo ahungi imung manung amadi mari matagi miyo sing DC Thawal na selgi mating pikri Thawal gi DC hantem Subas na laikhidraba singa dugi Laigi thabak thoram sung pangthokpada mating oina bahaiduna lupa lising kunthra kusina khibani hari masugi damak Thawal gi DC Antem Subas bu Wangjing Kodam Pokpi Sport Complex relief camp committee amadi relief camp asida lairiba IDP sing thakatpa phongdorakli adu tentang na sumna meyam da thamjaramgi hausikui di meyam paus matang asa lusinjarge amasum meyam pun anoba update ngamina sena channel sigi maikaidegi su meyangi mafamda makhata na thamjari